Image Powdum Yang Bill quite Kibiko. Tam Kuman Nauremna, Taram Nox Sabolina, Nasigi, Morubu Pau Pizeri. COVID-19 Lina Sidaki Nakuk, why Koipuna Tenemisi Haina, Health Minister L. Zentikuman Haikley. Miamda, Leptana, Mateng Pamuki Tabak Satanari. Loinera, veteran Bollywood actor Rishi Kapoor Nasi Lakite. Howzik Mapung Pau Lobirisi. Health and Family Welfare Minister L. Zentikuman Hai. COVID-19 na lebak sin matung na lockdown tongkibdagi Assam da pundun pandun lekpa mi jarak number 2 marirom loruna bangasi satkre hayeng di Manipur da porak lagani wapam asingasi Minister ki quarter da pangtok pawu mi pham amada Minister L. Zentikuman phone kibani mahang hai COVID-19 dagi free oibasu laina asidagi section na leiba mathau tai mapan da tongan mathau ki satpadagi halakpa yadadun leiba sing sarkar na ahan matangka ki oina Yumtangnana Laiba Assam the Lurugada Musing a say Mount get a screening Torba Matung, Impal Valley School da Noma Tamduna sector Matunda, Magi Matung in a home quarantine Amade, Lengaki quarantine center the Tamgani. Mui listening contra again Nifurom, Mapanda Laiba say, Mayim the Halakna Honabda, Lengang Mateng Pangani. Mapanda Lake Missing Halaknava MLA Sing Club Oration Amade, Sip Minister Secretary Hangliba, COVID-19 Giselda, contact Tonabasu, Apil Tautkley. COVID-19 tengon about the Kali, Kudimak Tongan district singi hospital, Kudimakta Lenga, Natarang, Todun Tamli, Amasung, Lena Singing Atok Navai Koipuna Tengamin Sea, Hainesu, Minister N. Zentikuman Makatana, Fondorly. COVID-19 a lockdown Maram Oerga, Awaka, and Mayok Mariba, Manipur Simitami, Anigi Marakta, Ade later, Awa Tengbang, Pinabagi Torum, Nasisu Makatan, Saturnary, Molnoi area Labor Cookie Baptist Convention Gambit. Number 16 Central Baptist Church Monroy Ariana Singlagi Porokpa San Lapu Amadi Atai Manama Singi Polam Singasi Kuntangana Ladiba Palenda Palengi Maite Sin Housing the Kudol Tamkre Central Baptist Church Ki Pastor Reverend Letilal Songloi Amadi Decon Thangpu Hokipna Lusing the Porokiba Tenga Polam Singadu Palen GPG Upapradhan Amadi Ward Member Sing Loinana SDO Palen Amadi YBA Club ki Thomas Singda Kusinaki Palel Iragi Miamgi Maikei the Gisu Singmi Sini Tum Amadi Alumna Singba Polam Singsu Search ki Maikeda Kudon Tamki Nasigi Singtam Kudol Pinawa Aduga Mari Lainana Palen GP Upapradhan Sanabam Zoikumara Fondorpada Nasi Palel Ga Kulona Laiba Kukisil Inau Sing the Tengwang Bibiduk Pasi Hanging Leighton Tagatpa Pondok Sari Machina Maram Oerga Hanadagi Nuxi Sanana Lereklaba Singtam Anigi Marakta Hena Session Ba Nuxi Sanaba Mari Amaporopo Original Hike. How do you worry lockdown Maram Oerakan the Sana Tanaba, Lusilapana Maram Oeraga, Mukogi Jingi, Janga Pising, Kudol Tambirapagidama, Koina, Hanging Ilatana, Tagatpa, Pondok Sari, Sinamaram Oerakanda, Kunuxi Sanana, Leminaram by Jim Nauching, Amuka Hena. Jessin but Nuxinaba, Henapurpo, or Suno Haiba from Masiso items again. Jiribamdagi Impalda, Tabaksuba Satkiba Mui Sing Amadi Impalda, like Tamdun Laiba, Mahiro Singi Awaba do Koknaba, Haiduna, Manipur Food Industries Corporation Limited, Government of Manipur Vice Chairman, Wabitan Natana, BJP State K Executive Members who Eriba, Jiribam District Ki, Vidyanagar Laiba, K. Satkumar Singhana, Ngasi, Gari Ohumda, Mui Kuntramari, Impalagi Jiribamda, Tarakre. Masigi matang da ke Kumar Singh na haikibada ngasi Jirbam gi praja kayana Imphal da lockdown gi awaba kaya khangduna leidiba asida Manipur government dagi ayaba lorga masida sangba senpham sing masan mahak masana pothok saduna Jirbam da ngasi thajakre Jirbam da yaubaga meyam na su taram na okpiu haina su mahana phondoki COVID-19 sandorokpa thingnaba Matam Sana Longdong Tokidagi Miam Sana Taknaba
फंगनदुना अवाबा खामिनरिबा सिंगमी तमीगी मरकता अंगम मतेंग पांगनबो ओइना हौखिबा लोक सभा इलेक्शन दा आउटर मणिपुर पार्लियामेंट्री कंस्टिट्युएंसी दा बीजेपी की मिरेप ओइखिबा एस बेंजामिन माटेना तंपाक की मियाम की नमक लफु अमसुंग सिंग दा फंगबा इंसांग नापी सिंग बीजेपी सुगनु मंडल दा खुदोल तमख्रे सुगनु मनाक्ता लेबा उटांग पोकपी विलेज की चिप थंखोमांग बाइटे की खुथांग दा पिरकपा इंसांग नापी सिंग अदु ngasi BJP sugnu mandal gi office ta thangkhomang baite amasong ngamhun baite na BJP sugnu mandal gi president Abujam Ibotombi social worker khaidem salat BJP gi worker sing amadi mahila mandal kangbu da khusinaki amrom desu BJP Manipur state ki vice president Benjamin Mantena Saibum village Tenopal village Falbung village Seleb village Sita village Laivi village Saibum village Narum village Simang village, Bongmon village, amadi Khoibu area sing the Laiba, Miamda, Seng, Alu, Hawaii, Tilho, Tumna Singba, Asa Taki Polum, Sing, Narang Yantokre Haidi. Narang Yantokpa to the BJP, Tenopal Mandali President, Len Matena, Lusingba Timsu, Saru, Yakibaga Lunana, BJP Tenopal Mandalgi, Mike Dagi, Haida village sing Aduda, Marksu Yantoki Haidi. Lockdown amaram Wedana Sana, Tanabagi, Awa Mayok, Naraba, Matamasida, BJP Manipur State Key Vice President. Benjamin Matena sana thangnaba yenthokpagi damak village kayagi maikei dagi thagatpa phongdorok COVID-19 na maram oiduna sathariba lockdown manung sida khabo kendragi yumthong khudingda Bharatiya Janata Party gi dedicated karyakarta amasu oidiba social worker manager Mangang founder KM Blooming School khabo na ngasi khabo kendragi manung sana leiba Samram Khungang की युमथोंग लिसिंग अमग सनीदा साना थंग पोलम सिंग यंथोखरे हाइरि राष्ट्रीय स्वयंसेवक संघ RSS कक्सिंग केंद्र अमदी सेवा भारती इम्फाल के खुसम नदुना COVID-19 की लॉकडाउन ना सुफम नोंफम खंगदना अवाब कया मायोक नरिबा कक्सिंगदा तोंगान बा थबक सुदुना लैबा नन मणिपुरी सिमी सिंगदा साना थंगबा पोलम सिंग टेंगबांग पीख्रे Kaksing dramatic union gi sangle na pangthok thiba sana thakna ba tengmang kolong sum yen thokpa aduga mari lenana RSS Kaksing kendra gi baudik pramukh oiriba Naurem Bimol na phongdok khibada Manipur gi mapalda India gi tongan mafam singda larik tamduna leiriba ikoi gi Manipur macha singda mafam aduda leiba Seva Bharati amade RSS gi myoi singna sana thakna ba kaya mateng pangbiri mato sumna ikoi su Manipur gi Mapandagi laktuna lariba lockdown gi awaba mayok nariba miyoi sing asida ngasi tengma pulap sing ngasi pibani haike Amurum deso Kaksing Assembly Constituency gi manung sana leiba irengban hawairo amasung marambam da leiba khara hena sotraba imung singda Bubon Technical and Skill Development Private Limited Kaksing gi chairman Naurem Novachandra Bubon Brick Field gi proprietor Naurem Nopur amadi BTSD Private Limited की डायरेक्टर नारम ओंगबी बिनारनी इना साना थगनबा आलू थुम थाव हवाई अमदी मार्क्स सिंह पोलम सिंह टेंगमांग पीख्रे टेंगमांग यंथोपग मरी लेना एन नवचंद्रन हाई लॉकडाउन की अवाबा नंगलिबा कक्सिंग केंद्र की मफम अतैदा टेंगमांग नु लाकपगी मखा सथरक पोइना ngasi टेंगमांग asi यंथोपनी मखा तानसु अतै मफम सिंह दसु टेंगमांग पीखिगनी हाइना फोंगदोखि COVID-19 की लाइसेंस पु फ्रंट लाइन Lantengnariba health worker police personnel singda tengmang polom yenthokpagi makha sathrakpa thorum oina ngasi Iskon Manipurna Lilong Thawal Bazar District Hospital Thawal Wangjing Hairop Khangboki tongan ba mafam singda food package amasung drinking water bottle satruk lom yenthokre Wakoi policing adu health worker singda yenbi base asaki mating nuaijei koigi frontline kangbu haiba tare frontliner singsibu sakhangbiduna tawibasi koi yamna chawthokchei haiba tare son tawibasi damakta koi mayamna wajariba suri recognize tawiduna masi tawiduk yan nuaijei sonasu sanbibu oisnu skon wani ai yang kunga thamjaje Kumbi Municipal Council ki manungda leiba imung singda mating leiba Kumbisa Singh Makuna Sana Polam Singh Mateng Pangkre Ward number Mapanda Kumbi Municipal Council ki manungda leiba ka hena khudong sadraba awaba mayok nariba imung Singh Makuna khangatuna kharta waribasu mateng pangbagi thabak asi ngasi sathabani loinana makha tanasu tengmanggi thabak sathagigeni hairi
Yaipabat Taurang Tausilu YTT More Kuno Lekaina Lekai Asida COVID-19 Dagi Section Taurang Lakut Pagi Saruk Ama Oina Yumtong Kuding Hotel Amadi Dukan Sing Gi Tonga Da Kut Habdok Naba Ising Amadi Sapon Singba Polam Sing Taman Bagaloina Lekai Asigi Yumtong Kuding Magda Sapon Amamumsu Nasi and Tokre Haidi YTT Gi General Secretary Tolen Sana Mangangna High COVID-19 Mighty Pinaba one of the Equina social distancing marks somebody Kutsa Hamdok Pagis Sana Kangon Ngak Sanaba one of Matotai Haiki Rims Hospital da Ana Laying Sataduna Riba Kangla Pau Segi staff reporter Ayakum Brigita Bharatiya Janata Party Manipur Pradesh Mike Degi Seli Tengwang Pikre Ngasi BJP Manipur Pradesh State Secretary Kumuksam Zibon Amade Treasurer Robin Blackie na Bridget ki mafamda party asi Mike Degi Sel in Lupa Listing Kun Mateng Pangke Nakan Amurom the Su Secretary Zibon Amadi Treasurer Robin Blackie Masa Makoi Masagi Mike Degi Su Bridget ki ana layang bada mateng wainaba Sel Tengwang Piki Hairi Lok Sabha ke MP Dr. R.K. Ranjan Haikre Manipur Chief Minister Amadi Education Minister na Mairoi Singbu online da mahi tamhana bohdoi besi thaganingai ni adubu Mairoi khudingmakki Android mobile phone leitaba amadi leirabasu network son mana maram orga like tamba phangdaba Mairoi kayamasu lei haibisi su asumani ngasi MP Dr. R.K. Ranjan gi yumda pangthokpa pawgo infam amada mahangna hai lengang loriba thorang asi lamdam sigi pum khudingmakta yihongadabani hojik lockdown khala komthoktuna dukan sing hangalabasu miyamna lengang na piriba guideline ngaktragadi problem kaya Thorok na pamasak wagani maramasina dukandar sing na pot yon bada marks upagi darkar lai aduga pot lai balak sing marks ulak trabadi essential commodities sing customer sing da piroi dabani haiki MP na makhatana haiki bada Guwahati da pandur lai ba Manipuri marphu mari adu porokna ba warep lauki basi taram oi state asida porkatori ba sing adu maugi common quarantine center da thamgadabani haina su mahana phongdoki Lengang asina panda pandur lariba Manipur Singbudi state asida porokna bakan honari adubu state asida pandur lariba migrant Singbudi deport taukina ba khongthang lokot pa leitri haina su MP na makata na phongdokki Education Minister na tawriba pot ase mapung phan ba haibasi laibak prajagi mihut amoina amasung state sigi citizen amoina Manipur gi sing amasung tamda lariba satra kudimta yohunna bagi pandam do COVID-19 license lakpagi luraba tanpham asida BJP ke Vice President Jotin Waikhom na miyam da rajniti ki khenaba thamba mong da lan uhonbasi laibak thibani haina Thamable SC ki MLA KH Jaikishan na mahaki yumda pangthokpa pawgam thabam da phongdorkli MLA Jaikishan na hai PMGKAY ki sengasi mipum khrimak da piu haibinate darka leiba lairba musing da pinanaba Central Government Pirakpani Adubu State Asigi Chief Minister na Rajdi Kenaba Tamdana Consultative Committee Semdra Dalkunimaki Mihut Yahonduna Mipum Kudinga Seng Pinanaba MLA Local Area Development Fundagi Laiduna Peri Masida Seng Pide Hibasi Libak Tivani Punmak Record Sakini Hojiksu Chief Minister Yauna CAF and PD Minister Galoinana PMGKAY gi Hawaii Mipum Kudimak the Pinanaba Tabaka Paikali Masida Seng PP de Habasi, Kanganaba BJP na Lusing Balang, Asida Yangsinanaba, Amadi Tiganaba, Aiboina Pisinduna, Order Oina, Tol Labadi, Miam, the Mamuta, and Kangani, Asum Makanaba CBI, the Tigan Habasu, Tram, Oihina, Magna, Ponoki. Tawal District in Nongpok Sengwai Police Station, Manung Sanaleba, Peshi Outpost, Personal Singer, Taski, Kunitoida, Pagat Kiba. Mitha kwa mana hidak mana zarda amasung talab mai thaduna mangan kre mai thaduna mangan khraba problem singadu hojik malemgi mafam kayada sandrok liba COVID-19 sandrok pa thingnanaba India pumba lockdown sathringai athingba thugaiduna Maruti car number MNO 1X1284 da MD Latif sahi yangkhaini thoi apokpa laikhidraba MD Ibos Singda Makha Lekai de Leba Mio Yasina Porkpani Pesi Outpost ki commander na Phagat Kibani Tungda Nongpok Singmai Police Station da officer Nakpigani Tungda Nongpok Singmai Police Station ki officer in charge ke Prem Kumar da Sinartuna Kesama Lokotnaba Matungda ngasi Judicial Magistrate
फर्स्ट क्लास थौबालदा पुथोकलबा मतुंगदा जुडिशियल मजिस्ट्रेट फर्स्ट क्लास थौबालगी याथंग मतुंग इना ngasi executive magistrate DC थौबाल amadi nongpok semai maira paibi amasung club ki mioi sing yauna mai thaduna mahan khibani hairi khigi nongpok semai police na case ma lokhatuna lokhalaba matungda ngasi court ke ya balia lauraga ngasi tang kunthra pung ahum ta matamda koi nongpok semai police ki ground da mai thajare aduna sumba aina yadaba thawak singa se matungda tawbiganu haiduna so mari lenaba singda kuna appeal tawjare matam amada malengmi mafam ayam bada sinmi singbu nongmada pung 10 dagi 3 phawba thabak suhan bagi sanabi lerambadu malembu lairik pakum ohenba pamlamba Karl Marx na ihan hanbo oina sinmi sing amatoina punsin gadabani haibagi wakhalon sagatladuna mahaki marup Angels ka loinana ing kunjali singam sanipan nipuni panda communist manifesto fongduna sinmi sing pungadabani haibagi akanba kholaw lorki America ki National Labor Union ga lemda khiba matung ina sinmi sing na nongda pung nipan khaktamak thabak sugadabani haibisi ing kunjali singam sanipan marpu tarukta sinmi khudingmak na yanaki iho asigi center Chicago da oribasu America ki mafam khudingmakta iho kankalaktuna police ka sinmi singa ningai sangdana narakpadagi police na simi kaya tamthina pusai ki bom langsinduna simi taruk hatpada natana kayama su fajin ki farmer sing adubu while sathraba matung ingkumja lising sanipan marpu treta November 13 da thori yanduna hat ki sinmi sing aduna makoi gi hak phangjanaba honabada mathwai thakiba adugi namak ingkumja lising sanipan marpu mapanda phamkiba anisuba communist international mifamna lawkiba warep amagi matung ina sahi khudingi me wanbu malem sinba thungna sinmi singi numit haina pakthokuna lakhi asingba malemgi oina asuki matik maru oireba numit asina lakbada mathau pangthokpada amadi makhoigi hak phangnaba honabada thawai thakraba simi singi maphamda korkomna yaulgi kai khumnaba uchchabaga loinana makhoina loromba thorang adubu amuk hana nixingjari haina publicity committee korkomgi serolamana fondorokle Evergreen heartthrob actor Rishi Kapoor ngasi laikidre sahi humbuga taret sukraba actor asi matam kuina cancer laina ga lanthengna lakibani New York ta layenguna kuina lairuba matung haukiba sahi gi September da India da halakibani Kapoor family na thadrok patcher matung ina Rishi Kapoor na aroiba pungpham phawda awaba maithong utkide hairi matam pumbada mahak asi momoto noktura leiba misak ama oina nixing na lehorgani Rishi Kapoor gi nis Kareena Kapoor amade mapuraba Saif Ali Khan hospital da laiki actress Alia Bhatt ke Karsu hospital lagi tholpa uke actor asina laikidabada President Ramnath Kovind amasong Prime Minister Narendra Modi na awa phondokgi paujal thakre Rishi Kapoor gi member Ranbir Kapoor na haikibada mahak sorfambada ware haibadagi hospital da admit tawkibani mahak na New York ta langrul laringai da Ambani family Shahrukh Khan amasung Gauri Khan Alia Bhatt amasung Deepika Padukone nasingba manakta laki haire sahi asigi February thada Rishi Kapoor anirak hospital da pukhatuna layeng kre Delhi da ahan boina layeng ki numitra nipani mafam duda film namlingai da masano actor dagi layeng ki bani Rishi Kapoor mahaki film career mapam Raj Kapoor gi film singda style artist oina yaw horakki 3420 ta ahan boina yawrakki Lising masamapan humra da namkiwa film Mera Naam Joker da mapamung na ngang ringegi role oina kumke film aduda National Award for Best Style Artist ki mana fangke sahi ahum lerga Bobby film da red role kumke tungdei kui dana romantic hero oina mahaku miyamna khangnerke India da investors singi puning singsinabagi pandam da Prime Minister Narendra Modi na akhang hi singa meeting ama pangthokre Lebak sida leiba industrial lands plots estates promote taunabagi thorang ama lokhatnaba su khanakhe amadi mathau tarbadi senthang pinabasu khanakhe investors singna thengnari ba khunong sadaba sing khangdolaga makhoi bu mateng pangnabagi matangda mari lenaba singda khangan khre athuba matamda investment gi thawak sanglaknaba lalong kya su khanakhi loinana Indian
domestic sector singsu promote taunabagi wahamsu khanaki investment chawkhatnaba amasung industrial growth lakadabada pathangadaba singadu akaknaba matamgi manungda laksoknaba athubra thabak packet nabagi matangdasu masathana khanaki hairi anoba guidelines sing semdoktuna national lockdown da relaxation piduna atopa state singda laiba singna masa masagi state singda lakhanaba government na yahan lagani haikibada miyoi kayana harawa phongdok nakhre mayumda saningba migrant workers students pilgrims tourists amadi atai miyoi singbu center na mayumda alba yahalagani hairi hojik aroibada maroi pa amon pijari COVID-19 laina asidagi ngakthoknaba aikoi puna thengnamirsi haina health minister L Jayantkumar haikre miyamda leptana mateng pamugi thabak sathnari loinara veteran Bollywood actor Rishi Kapoor ngasi laikhide ngasi gidi podum sandok saba matang sir lojare miyambu amukka hana kurmujari